Election Commission of India na Model Code of Conduct lauthokibaga loinana Manipur gi inner amasung outer da lairiba district singda taratarelak suba Lok Sabha Mikhal gi sem saba haunakre. National Green Crops ki pandam makhada MSPCB da thadarakiba lupa crore tara mari henba senfam haina thokre haina apunba ireipak mahiroi sinpanglup AIMS na marasirakli. Manipur People's Bill 2018 President na ayaba pibinaba Manipur Democratic Alliance MDA gi miyoi tarana saba team amang asi New Delhi gi damak Imphal thadokre. Amasung Bharatiya Infra Private Limited BIPL gi sinmi ahum masak khangdaba khutlai paiba singna phakiba adu ngarang athengbada thadorakre. Mayam Kurumzari, Adom Negrips Impact News ni Irina Thinguzamna, Hose Punjas Fabugi Maroi Pausing, Mayam the Pizari. Election Commission of India na Lok Sabha Mikhalgi Matam Lip Kibaga Iroinana Model Code of Conduct Chanaba Hokibadagi State Asigi Inner Amasung Outer the Lairiba District Singda District Administration Singna Mikhalgi Same Saba Honakre. April gi tang taraga nipan da pangthokadoriba Lok Sabha Mikhal asida Niyom Chumna Mikhal Chathanaba Amadi Thokaningdaba Thodo Wathok Thoktanaba Imphal East ki oina akanba cheksil thorang lokhatle haina District Asigi DC Dr. Rangita Bali Waikom IAS na Fongdorakli. Imphal East DC Loishang da pangthokpa pahumi singa unaba aduda DC na Inner Manipur Parliamentary Election asida District Asigi oina Assembly Constituency Tarat ki polling station Chamri ga kuntra da bot thadagani Mikhal asida sijinanaba EVM amadi VVPAT machine sing ningthina yengshinba loire District asida ihan hanba oina nupi gi polling station singda nupi security personnel singna mathau taunaba thorang pumba su lokatle Lakadoriba no manini asida miyam tinba kaithel singda amadi yaukshang kumhaigi miyam hupna tinba mafam singdasu awareness camp sing pangthokani Mikhal khanbagi hak lairaba mipum khudingmak Mikhal thadabagi khudong chaba pinaba district asigi oina persons with disability PWD lising amaga chamri marfutaraga manga khandoktuna thamle Mikhal asiga mari lenana miyamna Wakatningba amadi suggestion PB ningba lairabasu toll free number 1950 da call torakpa yagani haina phone toraki. Relating with entire koi conduct of election si ka mari leina na si visual haiba koi ama IT si ki sima koi app ni masima koi season ni si visual sina kai doge the entire koi citizen si da koi empower to one haibadi any citizen amana incident ama or any event ama mana capture toraga magi app se download magi play store ki download toraga magi phone si da mana video clip macha ma namaga akhoi authority akhoi da tharakwa matam dana adu da khoi act to da ba yade 150 is a toll free number Masa is any kind of complaints, any kind of issues when a flag towning wa prasana. Masigi number sida to biwa yagani. This is now been made functional 24/7. Bishnupur district ki manung dalai riba physically disabled oirba miyoi singi oina Lok Sabha election asigi tamak akak naba thabak paikhat pa hokre Bishnupur DC ki conference hall da paumi singa unabada district adugi deputy commissioner Pavan Yadav na Lok Sabha Mikhal gi matam lauthoki baga loinana district adudasu court of conduct chatnaba haure district adugi assembly constituency tarukta aro singna Mikhal ga mari leinaba thabak thoram sing yengshinba loinana court of conduct ki wangmada thabak toram labadi matik chaba action lokhatkani haina phongdokhi It is to state that Vishnupur has 6 assembly constituencies, SDO Nambol as ARO of Nambol and Oinam, SDO Vishnupur as ARO of Vishnupur, SDO Moirang as ARO for Moirang and Kumbi, and Assistant Commissioner to Deputy Commissioner as ARO Thanga. The number of persons with disability who had been identified till now is 828, and it is to note that in these elections they will be provided with care as well as some facilities, polling stations. A total of 228 polling stations are there in Vishnupur, and the number of locations are 169.
April 13 amasung 19 pangthokadoriba 13 suba Lok Sabha mikhalga mari leinana Manipur ge Additional Chief Election Officer Takhelambam Ranjitna District Election Officer Thobal amadi Outer Manipur Parliamentary Constituency gi Returning Officer Hobam Rosita District Nodal Officer Thobal amasung Kakching gi official sing unakre Thobal DC ki conference hall da pangthokiba mifam aduda Thobal amasung Kakching district da pangthokadoriba Inner Parliamentary Constituency ahum amadi Outer Constituency tarit ki matang da kupna khana nainaki mifam aduda Kakching district ki DC Nailenthang Telin SP Victoria Yengkhom Thobal district SP Dr S Ivomcha ADM L Radhakanta yauna SDO amadi SDC su sarukya ki Taret suba Lok Sabha election asi aran asoi yaudana niyom chumna pangthoknaba mipum khudingmakna hotnaminasi haina All Manipur Christian Organization MCO gi maikaidagi thamlakli MCO na sinduna ngasi clean and fair election oinabagi pandamda chingmairomda leiba MBC gi Selom Hall da nongmagi oiba mifam pangthoktuna prayer tobagi thauram pangthokhi thauram aduda lamdamasi gi tongan ba mafam gi church gi leader singna sarukya khi thauram aduga mari lenana MCO gi Media and Finance Committee gi convener Asang Kasarna Impact News ta phongdorakpada Lok Sabha election asida miyamna matik chaba state asigi chawkhat thaurang mai pakna taurakadaba candidate ta vote pinaba hotnasi MCO nasu election asi niyom chumna pangthok hanaba state asigi mafam kayada prayer campaign pangthoknaba su hotnari haina phongdoraki Manipur da koi election lakpa kanda violence yamna thoi madoi koi pamjade aduna handak Manipur da ahongba ma pamjabagi pura haningbagi tamakta ekoi gi MCO na sille heraga ekoi ngasidigi ekoi prayer campaign se tawrabani aduna coming ekoi gi March ki date 24 se Sunday tai masida ekoi state wide prayer campaign haina every church every Christian gi mafam khudi makta aduna mikta 24 hours ekoi prayer conduct tawgani aina appeal tawjaningadi Manipur da leriba ekoi ichinaw khudi mangna su MCO da thokat piraga support tobiraga masigi campaign se mapung phana chathabang amna ningai mayamna akoi support tobiyo Lok Sabha Bikhalgi Model Code of Conduct chatnakibaga loinana chatliba tha amasung April thada pangthokadaba miyamgi numit amasung Hill Leaders Day pangthoklaroi hairi Election Commission of India ECI na Election Code of Conduct Laukthokibagi matung inna tarit suba pi chana halu haina JAC M2 amasung MGO na changsilakpa khongjang mikhal loidriba fawba komthokle haina laukthokre mikhal asi hek loikibaga PSC chana handriba fawba makata na khongjang kaya changsinkhigani haina JAC asigi Secretary General NBK na phongdokre JAC asigi Babu Parada laiba loishangda pangthokpa paumi singa unabada bikena Inglisingani kungi January amadagi PSC chana hangani haiba lengaki wafam yaba ngamloi Inglisingani taruki January thadaga chana halu haiba JAC ki wafam kaidaunungda handokloi haiki haukiba Manipur Legislative Assembly gi mifamda JAC gi Charter of Demand kungani thoi gi manungda maru oina point taragani thoi khangat pinaba JAC na appeal tawrabasu thabakta onthoktaba laibak thibani mifamasi loikibaga makhal kaya ki khongjang changsinaba sem saba adu Election Code of Conduct laikibana matam kharagi oina khongjang hangdokpani JAC na changsilakliba matam sanglaba khongjang asida Chief Minister ga mangarak phaminaduna unaba amadi Chief Secretary ga kayarak unakiba laikrabasu ngasi fawba thabakta onthokpa laitri haina pentaba phongdokhi Thabon onthokidra matungda akoina departmental wise oina akoina campaign tor matungda akoina assembly session ji hek loibaga akoi mass casually lawra kan legislation chamjingani na tor kudimakto election call ko da ibadina makhan kudimaki legislation akoi chamjingani toyamba mayam to loiba akoi suspend tore election ji loiram tungda call kan da leitraba matungda pali demands ji junior ni demand je phangji bokta akoi chamjingani aduga akoina silida honorable chief minister thamjani point di October time 2018 da JC of M2 delegation team da thajaba pigiba moina thoiba order sida mu yauri akoina si order si akoi amta yaroi chadaba yaroi order si akoi review tawada bani na akoi demand de ne fen start adu makha chathai Scheduled Tribe Demand Committee Manipur nangasidagi railway lambi sembagi thabak thingjingani haina tawramba adu Lok Sabha mikhalgi Code of Conduct lauthokibana maram oiraga mikhal loidriba fawba handokle haina committee asina lauthokre Hiramasigi matangda ngasi nungthil thangmaibanda leiba ima khunthongan bi sanglenda paumi singa unabada committee asigi coordination body gi convener Laishram Romesna
mitai natraga maitai bu schedule tribe list ta chalhanaba recommendation thanaba STDCM na Mars ki tang taruk fauba Manipur lengak ta matam thakibani adubu lengak asina ngasi fauba khangsinadana leithokpa si penangai oide STDCM gi oinadi mitai natraga maitai na ST list ta chandriba fauba khongjang changsingani adubu ngarang Lok Sabha gi Court of Conduct lauthokibana railway gi lambi sembagi thabak thingani tawramba du handokle mitai natraga maitai bu ST list ta chalhanbagi matangda Mars ki tang taraga tareta lamdam asigi akhang ahai sing yauba miyam gi oiba mifam ama pangthoknaba sem sari mifam aduda laurakpa warepna makha taba akanba khongjang changsinaba hotnagani hairi ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯇꯥꯡ 6ꯀꯤ ꯃꯃꯥꯡꯗ ꯊꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃꯗꯤ ꯊꯥꯕꯤꯈꯤꯗꯕ ꯁꯤꯅ ꯉꯁꯤꯗꯤ ꯃꯩꯇꯩꯒꯤ ꯁꯦꯟꯇꯤꯃꯦꯟꯗ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯗ ꯐꯣꯡꯗꯣꯛꯆꯔꯤ ꯇꯥꯡ 11 ꯉꯁꯤꯁꯤꯃꯛ ꯔꯦꯜꯋꯦ ꯂꯥꯏꯟꯁꯤ ꯄꯨꯔꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯁꯤ ꯑꯩꯈꯣꯏ ꯊꯤꯡꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯏꯂꯦꯛꯁꯟ ꯃꯣꯗꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛ ꯂꯥꯎꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯔꯦꯜꯋꯦ ꯊꯤꯡꯅꯦꯅ ꯇꯧꯔꯝꯕꯗꯨꯗꯤ ꯏꯂꯦꯛꯁꯟ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯁꯤꯂꯤꯟꯗꯔ ꯗꯤꯃꯥꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯈꯔ ꯀꯣꯝꯊꯣꯛꯄ ꯍꯥꯏꯕꯁꯤ ꯊꯝꯖꯔꯦ National Green Crops ki pandam makhada Manipur State Pollution Control Board ta Ministry of Environment na thadarakiba lupa crore 13 ga lakunthra manga ki senfam haina thokre haina Mahiroi loop apunba Iraipak Mahiroi Sinpan loop AIMS na mara sirakli Hura lolongda yamlaba senfam lut tawduna haina thokre haikibagi thong asi Manipur lengak na independent body amada thigat hanbiyu haina Mahiroi loop asina demand tawrakli Kwakaithil da laiba AIMS ki office da paumi singa unabada Mahiroi loop asigi president Rajesh Yumnamna Ministry of Environment na state asida lairiba Mahiloishang Singda National Green Crops ki makhada Manipur State Pollution Control Board ki khuthang da thadaraki state asigi school Chamri College Chama amadi tongan ba district hospital singda dustbin ani thamba loinana senfam oina lupa lising ahumga chamnga pigadaba adu ningthina phanghandrabasu chedadi yenthokre haina lairi Thawong asida chenaba miyoi sing matik chaba dandi piyu haina fongdoraki District amamamgi Deputy Commissioner na Chairman oiraga Superintendent of Police, Division and Forest Officer, Executive Engineer, Public Health Engineering Department, Zone and Education Officer, the Manipur Pollution Control Board ki scientist ama district to gi local clubs NGO singi maraktagi member amana member secretary oiraga run dawna bugi damakta makoi gi oiba allowance piribani asigum laba makoi gi oiba allowance pi na district amagi suyamna daita leiba mi sing sina masa gi district sing sida paisa sing je yenthoklamde haibase AIMS na media gi thongda thamjari aduna Manipur state government na athuba matamda independent body ma semduna mara leiba sing cherak pina na bugi damakta athuba matamda yengchen biyo haibase Manipur Legislative Assembly na pass tawkiba Manipur People's Bill 2018 President na ayaba pibinaba Manipur Democratic Alliance MDA gi miyoi tarana saba team ama ngasi New Delhi gi tamak Imphal thadokre team aduna Imphal thadok tringai mangoina na Babu Parada laiba Sip Sena gi office ta paumi singa unabada party asigi president su oiriba MDA gi convener M Tombina fongdorakpada tongan ba political party kayana punsinduna semkhiba Manipur Democratic Alliance na Citizenship Amendment Bill gi mayokta leiduna Manipur miyam ga loinana bill asi pass tawdanaba hotnakhibada mai pakpa ngamkhi adubu BJP na center da amuk lengak pairaklabadi bill asi puthokani haina BJP gi president Amit Shah na fongdokhiba leirabasu bill asi puthoktana ba hotnagani karigumba puthokpa taragasu Manipur gi oiba tongan ba special status ama thambina ba takshingani hairi New Delhi gi khongchet asida India gi president yauna prime minister amasung home minister ga unaduna Manipur gi yelhomi ngakthokna ba semkiba Manipur People's Bill 2018 president ki ayaba pibina ba takshingani haina fongdoraki loinana Rajniti tawbiri ba singna Manipur kannab honasi Rajniti na kona tawbiyu haina su appeal tawraki कोई पीपल्स बिल से मसी कोई मणिपुर मियाम की दंग खनबीदना केप तसु मतेंग पांगबीग्रे मसी मतंगा कोई पांगबीदना तौबीरबदी मणिपुर मियाम दा मोहन हनगिबदा पाउदनुननबगी अदुगुंबा कनोदु लैगनी हाइबा मफम ग लोनना कोई इम्फाल थादुक जगदबनी मणिपुर दा बेस तौदना अमदी अखोइना चचरीबसु मखोई अदुम लाकबीदना यावबीरबदा अखोइना मदुगी दंगता अखोइ थोंग हांगजरी सिगुंबा लुरब तंजासिदा पॉलिटिकल माइलेज लौननबा होनबा अदुगा अमना अमबु हुन्नबगी मतमसे असि तोकबी
ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯣꯡꯒꯨꯟ ꯃꯨꯠꯇꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯊꯧꯗꯥꯡꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯒ ꯂꯩꯔꯤꯕ CSO संस्थान पुनमसु मतेंग पांगबिगने भारतीय इंफ्रा प्राइवेट लिमिटेड BIPL की सिनमी अहुम मसक खंगदब खुलाई पाइब सिंगना फाखिब अदु ngarang अथेंगबदा थादोरखरे BIPL की सिनमी अहुम सिनाम बिजोय खुमन थेम गोपेन अमदी कोंजेंगबम तेंबा मैतै थासिगी तांग तरुकता कांगपोकपी अमदी चंगौबुंगी मरकता NACNR नि चिंगनब खुलाई पाइब मियोय अहुमना मखोयगी थबक सुफम खोलादगी फाखिबनी ngasi mongsangai da leiba BIPL ki office da pangthokiba makhoi ahumbu okpagi thauram pangthoklaba matung makhoi ahumna fongdorakpada haukiba Mars ki tang taruk ka taret ka lona ba hingda khulai paiba makhoi ahum laktuna BIPL ki kangpokpi da leiba office da chatsi haiduna gari da haptuna puraga BIPL office da pubagi mahutta makhoi gi kem oina sijinafam athapa mafam amada puduna thamkibani loinana ngarang numidang pung taret aduwai tabadagi mafam adudagi puraktuna national highway ga naknaba mafam amada थादोक लंबनी हाइकी BIPL की सीनियर इंजीनियर जी बादलना नेशनल हाईवे की लंबी यामना कन्ना होनदुना सेमजन साजिनबगी थबक तौरिंगै चैरक्ता असिगुंबा थौदोक थोकपा असिना मरम ओइरगा थबक सुबा ngasi फाउबा लेपतुना लाखिबनी असिगुंबा थौदोक असि मतुंगदा थोखनबिगनु हाइकिबगा लोइनना ngasi थबक सुबा अमुक हौरगनी मसिदा मियामना कॉर्पोरेशन PBU हाइकी सिनमी अहुम असि थादोरकपगा JAC against the kidnap of KH Temba, KH Gopen and S Bijoy Yaripok Top Chingthagi convener P Arun Kumar nasu nungaiba fongdorakli Kangpokpi dagi kilometer ani muchalaga leiba khoi thabak subam jidagi masak khangdaba khulai paiba makhoi ahum laaga akhoi bu BIPL ki office sa saiduna pubiraga pham khangdana yamna sangna chalama matung tang tret ki pung taret mukta ba swaida makhoi khulda thunge khulamada khunjida akhoi chai sing pijare पिजरब मतुंगसिदा याम थापा जगह लोकनुंग अमदा पुसनबिरे लौसंग अम लेरमे लौसंग दुदै खोय नुमित तरुकनी लेरे नुमित तरुकनी सिगी मतुंगदा ngarang मखोयना जगह अमदा नखोय बुथिन बिरगायना गाड़ी द तोंखला लग मतुंगदा गाड़ी द पुंग याम सांगना तोंखरे मतमसे लाब मतुंगसिदा जगह अमदा खोय बुथादोक पिरमे सिंगी सिलनाउ सिंगना अंगप ममोंगदा मतेंग पांगबिदुना हाइरिबा अखोयगी सिनमी अहुमसि थादोकनबा होना बिरकपने मखोयगी तबमुल अखोई BIPL ना खम उच्चरी लेरिबा ऑर्गेनाइजेशन जिसु अखोइना हाइजनिंगबदी BIPL की महु छिनजरगा यारिमखैदी असिगुंबा मयाम सिंगसी डिस्टर्बेंस से पिबिदनबा अदुगा करिगुंबा मखलगी मतेंग इतेंग ओइरगसु अखोई अदुम अखोइना ngambal level da अखोई अदुम पांगजगनी पांगदुना सु खोइ लाक्जरी Manipur Naga People's Front MNPF लिंखत की बचही सुरक तरुक सुरकपगी मपो कुमोन थौरम पांगथोखरे आइना थिंख्रबा लालहलुप असिगी मपो कुमोन थौरम अदु लुप असिगी जनरल हेडक्वार्टर मोबाइल बटालियन यूनिट अमसुंग डिपार्टमेंट खुदिंगमक्ता मपुंग फाना पांगथोखि हाइरी मपो कुमोन अदुदा लालहलुप अदुगी फिराल चिंखतपा अमदी निंग तंबगी लानफमदा थवाई कटख्रबा अथौबा लानमी सिंगी मफमदा रिवोल्यूशनरी सैल्यूट पीदुना इकाई खुमनबा उतकी हाइरी Saisida break amalauge break matungda processing and marketing of medicinal and aromatic plant of Northeast region haiba hiramda lomi singgi oiba training program ama Churachandpur district ki bongmo lamka da pangthoki bagi pau amadi Manipur amasung malim ki tongan tongan ba ipau sing puduna lakchege impact news pu meeting tadun lebiu mayam bo mukana taram nokchure bulletin asigi makata ba pau miyam da pizari Processing and marketing of medicinal and aromatic plants of Northeast region haiba hiramda lomi singgi oiba training program ama ngasi Churachandpur district ki bongmo lamka da leiba Laidias hall da pangthokre hairiba training program asi Manipur Small Farmers Agribusiness Consortium amasung Thangching Herbals Enterprises Churachandpur anina khutsamnaduna pangthokpani training program aduda Manipur Small Farmers Agribusiness Consortium ki project director MS Khaidemna lamdamasigi lomi amadi entrepreneur singna thainariba khudong chadaba asi thokliba asi pothok adu yonpham leitaba asinani Manipur Small Farmers Agribusiness Consortium na awaba kokhanaba honaduna lakpagi mathakta lomi amadi entrepreneur singda sendoi laudana loan gi senfam piri haiki hidak sungba yaba pambi singi matangda lamdamasi hidak sungba yaba pambi sing marang kaina hoba amadi thabada hoganba mafam amani
matam changba amadi hidak sungba yaba pambi sing asi khakta thabagi mahuta mahi marong lokpa yaba pambi kayasu thaba mathau tai haiki training program asida Churachandpur district ki mafam kayadagi lakpa laumi amadi entrepreneur sing na saruk yaki market ki problem si laktana bidamakta aikoina mari leinaba puthoiba posting adugi product sing adu uhallaga thabiraga buyer sing da aikoina mohi damakta muk samjan miraga marketing tabada mateng agar sandalwood haiba sing asi mamandi yamna tangba aikogi north eastern region da yam line asu hawan bayaba medicine plant amani adum moina lomi amana masigi medicine plant asi tharaga magi खुद की दरकार लेबा इनकम अदुदी फंगबा ngamdabanina masi thaningba farmer sing da aikoina akhanaba planning project ama sinbiba tai kamai singi haibadi akon yamna short duration crop medium duration crop ka pullaga haiba long gestation period leba sandalwood and agar ani se si tha matamda day to day life ki tha hum da major crop tharaga punna chamin hangadabani Manipur Handlooms and Handicraft Development Corporation Limited na sinduna numit tarani chupna chatharakpa Gandhi Sales Bazaar ngasi mapung phana loisinkhre Kangla pata laiba GM Hall da chatharakiba Handicraft Mela loisinbagi thoram adu Handicraft Service Center ki Assistant Director TI Razen Manipur Handloom and Handicraft Development Corporation Limited ki General Manager E Ziten Weaver Service Center ki Assistant Director M Ivohal yauna miyoi kyana sarukya ki thoram aduga mari lenana Manipur Handloom and Handicraft Development Corporation Limited ki General Manager E Zitena phongdorakpada Gandhi Sales Bazaar asi maru oina lamdam asida leiriba phisalon sagi lamda thabak tawriba nupi singbu pungning thogatnaba loinana kaithel pinaba pandamda Ministry of Textiles ki meeting makhada Development Commissioner for Handicrafts na sponsor tawduna pangthokpani Mela asida atopa state sing dagi lakpa stall mapan yauna punna stall humpuna sarukya ki loinana mela asigi matengna phisabi nupi singda makhoi gi oiba khut sahibagi potlam uthok chanabagi chap chaba khudong chaba ama piba ngamle haina izite na phongdokhi भारत सरकार की मिनिस्ट्री ऑफ टेक्सटाइल गवर्नमेंट ऑफ इंडिया अदुगी मखाना लेबर डेवलपमेंट कमिश्नर फॉर हैंडीक्राफ्ट ने स्पॉन्सर तौबा अदुम मखल की कोई मार्केट खुद चाहब मैम पुनमना माना मना सारीब पोषक अदुगी योननबगी अदुगबा प्लेटफॉर्म मा भारत सिनबा थुंगना मसे मनी स्टेट खुदिमक्ता अममम सही मदा अममम पीरकाना पांथोकपा मखल की मेला मखल अमने Manipur University ki main gate laiba Haizigang Bridge da yum gi phatta haudi na chingba amot akai kaya hunjiliba asina Manipur University community da hakchang sokningai oiba maramna athuba matamda mari lenaba singna yengsin biu haina Manipur University Students Union na thadorakpa chirol amada khanghalakli Imphal West District ki commando team amana ngasi ayuk pung 3:yankai dagi 9:yankai fauba Pauna Bazar gi Masjid Road tagi Kakhulong fauba Mahabir Pharmacy dagi Ibohol Cycle BT Road Polo Ground amadi Laima Shopping Area da thihumbagi thabak chathakre thihumbagi thabak adu Imphal West District Police ki Additional SP Operation Aribam Ghanashyam Sarma gi micheng makhada chathakibani Thihumba aduda mafam adugi miyoi chamriga humbudrani thoigi verification chathaki maduda masagi saktak che yaudaba miyoi kunga nipan phagat khibaga loinana makha taba wahang pahong chathanaba city police station da sinakre hairi Thobal District Police na district asigi tongan mafam singdagi local made liquor foreign made liquor amasung yu sim sabana changba macha kaya phagatkhre District asigi SP Dr Sarang Them Ibom Chagi miche makada additional SP operation Sachidananda Soibamna luchingba nupi police yaupa kangbu amana khongzom kaithel da drive chathaki ba drive aduda kaithel adudagi Haikruzam Bikramjit chahi kuntra ga taret apokpa Ice Manau amasung Thobal athokpam awang laikai dagi Chingamayum Usharani Devi chahi nifuga humdoi apokpa laikhidraba CH Tomba hairiba miyoi ani asi phagat pangamki miyoi ani asi dagi liter kunchanba Plastic jerrycan taragamathoi screen printing tawbada sijinaba ugi frame ama higok machugi Rolex muk machu sangnaba sana machugi plastic packet mari yu sungbada sijinaba masak maming khangdaba mahi bottle ama phagatki yu sungbada natana yu sungliba singda chemical supply tawi haina chingnaba Hayel labuk tagi Muhammad Azid Khan kauba misak amasu phagatki hairi kangbu aduna makhatana lamding laishram laikai dagi laishram tirotama kaubi amadagi yungang bottle kuntra ka taruk amasung beer bottle nifugani pan phagat pangamki hairi
ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯆꯍꯤ 18 ꯗ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯥꯔꯒ ꯄꯨꯗꯨꯅ ꯂꯣꯠꯂꯨꯕ ꯊꯧꯕꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 29ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯅꯨꯄꯥ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ ꯑꯃꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯊꯧꯕꯥꯜ ꯋꯤꯃꯦꯟꯁ ꯄꯨꯂꯤꯁꯅ ꯀꯟꯕ ꯉꯝꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯐꯥꯔꯨꯕ ꯅꯨꯄꯥ ꯑꯗꯨ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯄꯣꯛꯁꯣꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ अकक्नब पाव अमा फंगबदगी असम राइफल्स संसार बटालियन चलिबा था सिगी हौकिबा तारीख 9 उख्रुल डिस्ट्रिक्ट की न्यू हेवन दा ऑपरेशन चथबदा प्रीपाक की एक्टिव कादर अमा फारे फारबा मियोय अदुदी थांगमिनलेन एलेस नोंगबान चही 39 लेफम गोबोन विलेज चांदेल डिस्ट्रिक्ट तगिनी फारबा मियोय असी मखा ताबा इन्वेस्टिगेशन किदमक पोरोमपाट पुलिस स्टेशन दा सिनखरे। डॉक्टर राजकुमार मोबीना हिंदी दगी मैतेलोंदा हंदोकपा लाइरिक डार्क हॉर्स फोंख्रे। मणिपुरी लिटरेरी सोसाइटी इम्फाल सिंधुना ऑल असेंबली रोड तलैबा हिंदी परिषद की हॉल दा पांगथोकिबा लाइरिक फोंबगी थौरम अदुदा मणिपुर लिटरेरी सोसाइटी इम्फाल की प्रेसिडेंट एस प्रलाधा शर्मा, मणिपुरी लैंग्वेज बोर्ड न्यू दिल्ली की कन्वेनर एन किरण कुमार अमसुंग चीफ फाइनेंस ऑफिसर एजुकेशन एस राजेंद्रो नोंगथोंबसु सरुक्याकी लोइनना डीएम कॉलेज ऑफ आर्ट्स की असिस्टेंट प्रोफेसर डॉक्टर एम सदानंदना लाइरिक असिगी मरमदा वांगांगी। नाकालमरोमदा मणिपुर लिटरेरी सोसाइटी बु साहित्य एकेडमी न्यू दिल्ली न मसक खंगलकपदा तरामना ओकपगा लोइनना सोसाइटी असिगी मरु ओइबा मिहुत सिंहबु तरामना ओकपगी थौरम अमसु हिंदी परिषद की हॉल अदुमक्तदा पांगथोखी। टॉप सेम सीमेंट मेघालय न सिंधुना इम्फाल वेस्ट डिस्ट्रिक्ट की मनुंग चनलैबा मोंगसांगै मनिंग लेकाइदा लैबा ओल होमदा इनमेट सिंगी ओइबा प्री होली की थौरम अमा पांगथोखरे। थौरम अदुदा मेघालय सीमेंट लिमिटेड की प्रेसिडेंट डॉक्टर अनिक पूर्णहाई थौरम असी मपुंग ओइना होम असिदा लैरिबा अहल ओइबी सिंग असिदगी याइफा मंगोल नीबगा लोइनना चही अमगी मनुंगदा अमुक लाकपा होली कुमहैगा मरी लेनना थौरम असी सिनबनी हाइकी। It is a wise thing to come and take blessings from the seniors और आप लोग सीनियर सिटीजन्स हैं तो हम लोग आपके साथ होली सेलिब्रेट करेंगे and this is a pre-holy celebration and with this I think we can bring some smile to the faces of the people sitting in front of me. So I would look forward to have a meaningful event today. हमारे जो इवेंट है आज बहुत अच्छे हो और आशा करता हूँ कि ऐसी इवेंट्स मैं हर साल कर सकूँ। नाकालमरोमदा टॉप सेम सीमेंट मणिपुर नमखा ताना मोंगशांगैदा लैबा बीबी पॉल मेंटल डेवलपमेंट होम दसु सोफा सेट अमा खुदोल तमखी लोइनना होम अदुदा लैबा अंगांग सिंगी ओइबा इसै नोंमाइगी थौरम अमसु मफम अदुदा पांगथोखी। प्रेसिडेंट रामनाथ कोविंद ngasi राष्ट्रपति भवन दा पांगथोकपा थौरम अमदा लेबाक असिगी ओइना ख्वाइदगी सिंथानिंगाई ओइरबा सिविलियन अवार्ड पद्मा विभूषण पद्मा भूषण अमदी पद्म श्री की मना सिंह तोंगान तोंगान बा शकनाइरबा मियोय सिंह दा लांथोखरे। प्रेसिडेंट ना लेबाक असिगी तोंगान तोंगान बा लम सिंह दा सकनाइरबी मियोय मरीदा पद्मा विभूषण मियोय तरागा मरीदा पद्म भूषण अमसुंग मियोय मरफु तरागा मरीदा पद्म श्री की मना सिंह लांथोखी। चही असिगी ओइना पद्म श्री की मना फंगबदा मणिपुर की सकनाइरबी आर्चरी सानरोय लाइश्रम बोम्बेलासु यावरी। अवार्ड असी फंखिबा अवार्डी चामगा तरानिथोगी मनुंगदा अवार्डी कुनगा माथोइदी नुपी ओइदी अवार्डी तरागा माथोइना फॉरेनर ngaktani। राष्ट्रपति भवन दा पांगथोखिबा थौरम अदुदा मना अहुम असिगिदमा खनगतलबा मियोय चामगा तरानिथोय अदुगी मनुंगदा मियोय 53 मनासिंग असी लांथोखी। लेमहौरिबा मना फंगदबा मियोय सिंह था असिगी अरोइबदा खुचिनरगनी हाइरी।
Hauzik Sanabagi Pauda. Ahanba Thobal District One Day League Cup Knockout Cricket Tournament ngasidagi Thobal Moisingi Sanabungda pangthokpa hokre tournament asigi ngasi haudopagi achamba thoram aduda Laisang Them Kendragi Jila Parisad Mohammad Abdul Latif Manipur Cricket Association ki Secretary Singam Priyananda Amadi Lamdam adugi masak nairaba miyoi kyana sarukya ki Cricket tournament asigi ngasi ahanba sanakiba match aduda toss ngamkiba TQC Tenthana betting hana sanakiba match asigi opibo over kungamapan ga ball marida wicket taramak turaga run chamaga kuntra lawba ngamki masigi paukhumda match asigi anishuba betting sanakiba Al Amin Lilongna over tara nipan ga ball anida wicket ani khak turaga run chamaga kuntra nithoi lawduna match asi wicket nipan da mai pak pangamki match asida wicket ahum amadi run nifu lawba ngamkiba Al Amin Lilongi all rounder Abdullana man of the match taki Manipur Cricket Association ki meeting makhada Thobal District Cricket Association sinduna chathariba tournament asida team tarukna sarukyari hayeng makha taba league match ani sanaragani Pumathoi Suba Sir Churachan Singh KCSI CBE Memorial Football Tournament Sagolban United quarter final changbangam kre ngasi Kumal Lampak turf ground da sanakiba tournament asigi pre quarter ki match amada Sagolban United ki sanaroi El Sanatombana match ki tara taret nifu phumapana madi Budrani Thoi Suba minute sing da Panjil Mari aduga KIs Tajuddin Nasu match ki nifu mapan amasung marfuga nipan Suba minute sing da Panjil Ani Chanduna Nako Nambul Mapalbu yamna lakchina Panjil Taruk Sinoda Maithiba Pibangam ki Manipur gi miyamna Father of the Modern Games of Manipur Haina Singthanariba Churachan Maharaj ki mingda All Manipur Football Association na Lising amaga chamapal yangkhaidagi hauna lisang sikna pangthoktuna lakliba football tournament asida mapalamgi football team ani yauna lamdam asigi football team kungamapan punna team kuntraga mathoina knockout basis ta lamba taunari hayeng tournament asigi match lairaroi tha asigi tarahumdoida makhataba match sing sanaragani Taret Suba led Koizam Yaima Memorial Veteran Football Tournament VFC Team A Singjamai Kakwa final changre ngasi akampata leiba 11 Star Sporting Union gi sanabungda sanakiba tournament asigi ahanba semi final gi match aduda BFC Team A Singjamai Kakwa gi sanaroi M Dolen A Zain Tamasung Tiais Jofina match asigi tara manga nifuhumdoi amadi yankhaiga mapan suba minute singda Panjil amamam chanduna Chingtam FC Sangak Pambu yamna lakchana Panjil ahum sinoda maithiba piram laga tournament asigi final changbangam ki Akampat Veteran Football Association sinduna February gi tang kundagi pangthokpa haukiba football tournament asida team taragahumdoina sarukyari hayeng chatharakliba Veteran Football Tournament asigi ani suba semi final gi match sanaragani Ahanba BBM Memorial Trophy Veteran Football Tournament ATVFA thangmaiba semi-final changbangam kre United Veteran Football Association Manipur gi miche makhada Imphal East Veteran Football Association sinduna Laikhidraba S Brazabidu amadi W Muhindro anibu ningsingba oina ngasi SWC nungoi gi sanabungda sanakiba tournament asigi ahum suba quarter final da ATVFA thangmaibin gi sanaroi KH Nabana match ki kuntragani thoi suba mineta Panjil ama chankraba matung match ki nifutaret suba minetana TBS FA Tabungkho ki sanaroi W Premchana Panjil adu handokpa ngamkibaga loinana match asigi apiba matamda team animakna Panjil amamam chanaduna match asi draw tabadagi kicks from penalty marks na match asigi aka apogi laibak lepnabada ATVFA thangmaibana Panjil manga aduga TBS FA Tabungkhokna Panjil Mari Khak Chanduna match asi ATVFA Thangmaibana TBS FA Tabungkhokpu Panjil Taruk Manga da Maithiba Piki Chathariba football tournament asida team Nipana Saruk Yabaga loinana hayeng tournament asigi Mari Suba quarter final ki match sanaragani
Taranithoi Suba Manipur State League ki final match hayeng sanaragani KH Ingocha Singh Memorial Trust ki senthang makada All Manipur Football Association asinduna Khumal Lampak ki artificial turf ground amasung Mapal Kangjaibungda sanakiba football league tournament asida team taragani thoina saruk yari hayeng football tournament asigi final match asida Neroka FC sagakfam amadi Klasa Kainau anina nungthilpung amaga minute kuntra taba matamda Khumal Lampak Sports Complex ki main stadium da lamba taunaragani Bihar ki Patna Mars ki tang taraga mari dagi tara-taret fauba pangthokadoriba All India Senior Doubles Ranking Badminton Tournament 2019 da saruk janingba Yanabagidama Technical Officer Mari Khangatpada Manipur dagi Chitaranjan Sharma yaure All India Senior Doubles Ranking Badminton Tournament 2019 asida Chitaranjan Sharma referee oina saruk yaragani hairi Aribada bulletin asike lines amuna miyamda thamjari Election Commission of India na Model Code of Conduct lauthoki bagaloina Manipur gi inner amasung outer da lairiba district singda tara-taret suba Lok Sabha mikhal gi sem saba haunakre National Green Crops ki pandamakada MSPCB da thadarakiba lupa crore tara mari henbagi senfam haina thokre haina apunba Ireipak Mahiroi Sinpang Group Ems na marasirakli Manipur People's Bill 2018 President na ayaba pibinaba Manipur Democratic Alliance MDA gi miyoi tarana saba team amangasi New Delhi ki damag Imphal thadokre Amasung Bharatiya Infra Private Limited BIPL gi sinmi ahum masakhang daba kulai paiba singna phakiba du ngarang athengbada thadorakre